State asida operate tawriba khutlai paiba lupsingna Geneva Convention ki common Article 3 ngakna chatpaga loinana Geneva call Ditch of commitment sign Toubiyu haina Manipur International Youth Center MIYC na appeal tawrakli MIYC na thadorakhiba cherol amada ain kaina senkhai thumkhai tawba miyoi singbu namfuda tanthokpa michamda attack tawba amasung lamdam asigi miyamda chathaba terrorism ki thawong sing lephanaba khutlai paiba lupsingna Geneva Convention ki common Article 3 ngakna chatpaga loinana Geneva call Ditch of commitment sign Toubiyu hairi Makhal amatage political struggle sing niyom chumna mai pakna changsen bahai base struggle da seasonary ba pambai singi makha poli hauzik lairiba lanjana bagi fibam nupi singi mayokta chatha ba miyot minai namfuda lal hulupta yawhanba amasung kanglo furum amada atamnana singna ba asi khangba ngambagi wangunda leire amadi international humanitarian law su khongaunare Geneva Convention Act 1960 na piriba michamiyam ngaknaba maralaiba sing chairak piba amadi athingba yaudna miyoibagi minungsigi mateng sing phanghanba adu India lengakna yengsinduna mapung fanaba chatna hangadabani khutlai paibalup singna su makhoigi thabak thoram singda moral amasung dignity ngakna thabak tawduna michamiyam da yariba makhai sokhandana ba hotnana ba appeal tarakli